Nupimacha ama Puknungda blade Changkhibadagi Siramdoure. Shija hospital da mai pakna Louthokhre ngamkhre. Chahi nipal khaktangari Nupimacha amagi Puknungda soibadagi blade machet ama Changkhibadagi Nupimacha adu Siramdoure. Adubu blade machet adu Shija Hospital and Research Institute na mai pakna Louthoktuna Nupimacha adugi thawaidi kanba ngamkhre. Hospital asina social media da thagalapa paw amagi matungina Nupimacha aduna yumda razor blade khangawdana yotkhibane madudagi Nupimacha adu khanau nare sor honba ware amadi thabak nare haiduna mamang tha August ki chaichat kunga tareta hospital amada lakhe numit adumakta da hospital aduna Shija da refer tawrakhe blade machet adu chakhau paringe duodenum haibadi small intestine gi ahanba sarukta lairamkhe blade machet adu blade mapum gi saruk mari thokpagi amarom oigane patient adu yamna thuna endoscopy taunabagi-damak thaurang tawkhi general and laparoscopic surgeon Dr. Jugindro Sorok haibamna luchingba tim amana numittugi numidangda endoscopic foreign body removal procedure sathakhi endoscopic tawringai manungda razor blade adu duodenum gi ahanba sarukta lairamkhi amadi esophagus wall amadi gastric wall da asokpa macha kharasu lairamkhi food pipe ki saruk amata soghandana thauraba razor blade adu Louthokhre haibasi araiba madi oide paw asina hai yamna section na honabadagi pung amagi manungda blade machet adu Louthokhre ngamkhi anabagi phibamsu tapna phagalakpadagi mathangi numit August ki chaichat kungamapan da discharge tawkhi anabagi imung manunggi maikaidagi hospital doctor team nurse amadi staff singbu thagatpa phongdorokhi haire experting na phongdokhibada angang sing ase posak ama hekta ubaga mahau tangningba chaningba pokhalle angang singna yamna toina chaganba posak ase coins ngagi maru sanapot jewelry button batteries pin samphabi amadi yumgi potchaina singbane angang singbu asigumba posak sing chadanaba section biba si khwaidagi hena maru oi angang singbu senari ba miyoi singda angang sing ase apikpa posak tagi maru oina machin tumba posak sing magnet macha amadi makhoina chasin khraga khudong thiningai oiba posak singdagi lapthokna lehenbinaba haibigadabane Shija hospital na atopa lamgi hospital singa manana miyoibagi punsi kanba ngamle hainasu hospital asina nungaiba phongdokhe aroibada tabiriba pumnamakpu thagatjari